Churachandpurgi rally matungda Kukigi mahiroi lupsing napak tanarakle. Mangzong na ayaba laudana thauram amata pangthokpa yaroi KSO gi wafam ihawa sibu nathaina basinbane JSB Manipurdagi tokhaiba administration taliba Churachandpur district laiba mahiroi lupsing makhoi masel khanaraktuna napak tanare. Kuki Student Organization KSO Churachandpur na kuanba maphamsingda kanagumba mahiroi lup amana khongjang natraga thauram singadaba leirabade mangjong na ayaba laugadabani haina KSO na khangankhre. KSO Churachandpur gi Department of Information and Publicity na thadorokpa cherol amana hai tha asigi taraga mathoida Churachandpur district ki maphamsingda Joint Student Body JSB haina mingthonba mahiroi lup singge apunba lup amana educational negligence haiba hiramda rally ama pangthokhe. Rally aduda KSO gi maikaidagisu mapung phana sagatpa oina organization asigi masing yamlaba thomi kayasu punna saruk yakhe. Hairiba hiram asi tha asigi marida Churachandpur gi CBS bungmolda pangthokpa mifam aduda kupna khanaduna hiram kayada yanaba purakhrabane. Li adudasu tongan ba mahiloisang singge mahiroi lising kayana saruk yakhe. Adumoy namak joint student body hairiba lup asina district asigi institution kharagi principal singbo kaukhatuna numit aduda makhoi gi mahiroi sing yaukidabagi maram pinanaba khangalakpa leire. Joint student body gi wafam adu tabada KSO na yamna angakpa phawe thawong asi district asida leiriba tongan ba phurup kanglup singge manungda hena pamdaba thodok thoroknabage maruhun bani haina laudaba ngamde maram asina KSO Churachandpur ge functional area da leiriba educational institution singi principal headmaster natraga headmistress singna JSB na kaukhatliba asida chatpa yaroi. Karigumba chalamba thoklabade maduda lakpa phapatage teksak masa na pugadabane. Loina na KSO na kuanba Churachandpur gi maphamsingda thabak thauram ama pangthokadaba leirabade mangjong na KSO Churachandpur dagi ayaba laugadabani hainasu cherol asina makha tare. Ningsingba yabade tha asigi taraga mathoida Churachandpur district ta mahiroi lising kayana saruk yaduna miyamgi oiba achoba rally ama chatkhibane. Laingang na Churachandpur gi mahiloisang sing asibu laithok pibagi mayokta chatkiba rally adu tongan ba mahiloisang singdagi hauraklagang Churachandpur gi mini secretariat complex ta pullagang miyam gi oiba chauba mifam ama pangthokibane. KSO gi wafam ihaw asibu nathaina basinbane JSB Joint Student Body na sinduna Churachandpur da chatkiba rally aduda saruk yakhidaba educational institution singi principal amade headmaster sing wari sananaba kaubada KSO na athingba piriba sing ihaw asibu nathaina na bahonabani haina Joint Student Body na phongdorokle. JSB gi Information and Publicity Wing na thadorokpa cherol ama na hai khongsat aduda institution khara saruk yakhidaba adu pau ningthina phauna hogdaba school mapusing mapanda leikhibana chingba maram kayadagi ni haina school authority na marik chumna sengdorokpaga loinana khongsat adubu mapung phana sagalakhe. Masida KSO gumba lup ama na marakta yauksilakliba se yamna maram chade. JSB na honariba sidi mahiroi amadi education ga mari leinaba hiram singdane. Masida jurisdiction amade furup kanglup ki wafam yaugde makhata nasu Joint Student Body na education ga mari leinaba thabak thauram singda furup kanglup natraga jurisdiction gi khenaba thamdana thabak chathagigane. Masida pumnamak na mateng pangbiyo. Amaromda Manipur laingake Higher and Technical Education gi additional secretary na thadorokpa press release aduda palliba wafam sing adu JSB na sinba rally aduge falne. PR aduda palliba wafam sing aduna mahiroi singna hogjik thengnariba khudong chadaba kharade kokhanba ngamlagane. Makhata nasu JSB na total separation sagatpaga loinana mahi masing tambagi tokhaiba system ama phangnanabagi khongjang leptana sangsin khigane.